ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯃ ꯌꯦꯡꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯩꯅ ꯅꯝꯖꯜꯂꯒ ꯊꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯈꯔ ꯀꯨꯏꯔꯦꯕꯀꯣ ꯆꯠꯂꯨꯕ ꯑꯗꯣ ꯃꯌꯥꯝ ꯀꯗꯥꯏꯗ ꯆꯠꯄ ꯃꯥꯟꯒꯦ ꯃꯌꯥꯝꯅ ꯃꯇꯦꯛ ꯁꯨꯝ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯀꯛꯑꯒ ꯆꯪꯉꯛꯑꯦꯕꯀꯣ ꯑꯁꯤ ꯕꯁ ꯂꯥꯛꯏꯁꯦ ꯑꯁꯤꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯌꯦꯡꯕ ꯑꯗꯣ ꯑꯩꯅ ꯇꯤꯀꯦꯠ ꯀꯛꯄꯒꯤ ꯃꯐꯝꯗꯣ ꯚꯤꯗꯤꯑꯣ ꯂꯧꯒꯦ ꯇꯧꯔꯒ ꯃꯤꯁꯦ ꯌꯥꯝ ꯆꯤꯟꯃꯟꯗꯅ ꯁꯟꯗꯦꯒ ꯑꯣꯏꯕꯒꯤ ꯃꯤ ꯌꯥꯝ ꯆꯤꯟꯃꯟꯗꯅꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇ꯭ꯔꯦꯕ ꯑꯗꯨꯝ ꯁꯣꯝꯗ ꯂꯥꯛꯑꯦ ꯑꯗꯣ ꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯐꯝꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯎꯕꯗ ꯈꯪꯉꯝꯃꯅꯤꯕꯀꯣ ꯑꯗꯣ ꯁꯤ ꯕꯁꯁꯦ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯅꯤ ꯈꯨꯠꯁꯥꯡꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯒꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯕꯁꯁꯦ ꯇꯣꯡꯉꯒꯅꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯂꯦ ꯑꯩꯈꯣꯏ ꯇꯨ ꯔꯥꯃꯣꯖꯤ ꯐꯤꯂꯝ ꯁꯤꯇꯤ ꯌꯦꯡ ꯆꯠꯂꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯗꯨ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯀꯩꯅꯣꯗꯨꯗ ꯊꯥꯔꯤꯕ ꯂꯩ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯉꯥꯎꯋꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯡꯅꯅꯦ ꯊꯥꯏꯕꯒ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯖꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯀꯣ ꯌꯦꯡꯕꯗ ꯃꯌꯥꯝ ꯌꯥꯝ ꯁꯥꯡꯉꯤ ꯃꯣꯏꯅ ꯊꯥꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯂꯩꯁꯦ ꯃꯆꯨ ꯇꯧꯔꯒꯅꯦꯀꯣ ꯁꯨꯃꯥꯏꯅ ꯗꯦꯀꯣꯔꯦꯁꯟ ꯑꯣꯏꯅ ꯐꯖꯅ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯌꯦꯡꯉꯤꯈꯩ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ ꯍꯥꯏꯕ ꯌꯥꯝꯅ In the midst of green zing, cozy accommodation and hotels ꯃꯌꯥꯝ ꯁꯦꯅꯥꯒꯤ ꯐꯦꯃꯤꯂꯤꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯇꯧꯔꯒ ꯆꯠꯂꯤꯅꯤ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯊꯥꯒꯠꯄ ꯑꯗꯨꯝ ꯉꯝꯗꯕꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯕ ꯑꯗꯩ ꯅꯨꯡꯉꯥꯏꯗꯅꯀꯣ ꯃꯌꯥꯝ ꯑꯗꯩ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯈꯤ ꯈꯣꯠꯈꯤ ꯇꯧꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯃꯐꯝ ꯑꯃꯗ ꯊꯝꯃꯝꯃꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯁ ꯇꯣꯡꯉꯒ ꯂꯥꯛꯄꯗꯣꯀꯣ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯌꯦꯡꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯃꯨꯛ ꯆꯠꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯨꯝꯍꯧꯔꯒ ꯁꯣꯝ ナカꯟꯗ ꯌꯦꯡꯕ ꯆꯪꯉꯛꯏꯅꯦ ꯑꯗꯒꯤ ꯋꯥꯜꯒꯤ ꯄꯦꯟꯇꯤꯡ ꯁꯣꯝ ꯁꯥꯏꯠꯁꯦ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯃꯇꯦꯛ ꯁꯨꯝ ꯊꯥꯒꯠꯂꯛꯀꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯑꯗꯨꯒ ꯀꯃꯥꯏ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣꯀꯣ ꯃꯇꯦꯛ ꯁꯨꯝ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯒꯦꯠ ꯑꯃ ꯂꯩꯔꯦ ꯒꯦꯠꯁꯤꯗ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯃꯅꯨꯡ ꯑꯍꯥꯟꯕꯒꯤ ꯒꯦꯠꯇꯣ ꯑꯗꯨꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯒꯦꯠ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯝꯃꯦꯀꯣ ꯁꯤ ꯃꯅꯨꯡꯁꯤꯗ ꯃꯣꯏ ꯁꯣ ꯎꯠꯄꯒꯤꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯁꯣ ꯎꯠꯄꯒꯤ ꯌꯦꯡꯕ ꯆꯪꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯁꯥꯏꯠꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯦ ꯑꯗꯨꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯋꯦꯗꯔꯁꯦꯀꯣ ꯅꯣꯡꯁꯨ ꯀꯩꯅꯣ ꯇꯧꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯌꯥꯝ ꯁꯥꯕ ꯈꯣꯠꯄ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯗꯦꯀꯣ ꯌꯥꯝ ꯑꯗꯨꯝ ꯋꯦꯗꯔ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯩꯔꯝꯃꯦ ꯁꯣꯝ ꯃꯃꯥꯡꯗ ꯑꯃꯨꯛꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯇꯧꯕꯅ ꯇꯧꯕ ꯗꯥꯟꯁ ꯇꯧꯔꯦ ꯐꯣꯇꯣ ꯀꯥꯞꯄꯒꯅ ꯐꯣꯇꯣ ꯀꯥꯞꯄ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯛꯆꯔ ꯂꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯖꯒꯥ ꯈꯨꯗꯤꯡꯁꯨ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯒꯤ ꯁꯤꯗꯅ ꯁ꯭ꯇꯦꯆꯨ ꯑꯃ ꯂꯩꯔꯝꯃꯦ ꯁ꯭ꯇꯦꯆꯨꯁꯦ ꯏꯗꯥꯎ ꯀꯩꯗꯧꯔꯒꯦ ꯋꯥꯔꯕ ꯀꯩꯗꯧ ꯅꯪ ꯋꯥꯔꯕ ꯅꯪ ꯏꯁꯄꯦꯛꯇꯣ ꯎꯞꯁꯜꯂꯣ ꯌꯦꯡꯒꯦ ꯃꯃꯥꯗ ꯃꯤꯅ ꯂꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯥꯏ ꯖꯣꯀꯔꯅ ꯎꯞꯁꯜꯂꯣ ꯀꯦꯞ ꯋꯥꯎ ꯌꯦꯡꯉꯣ ꯃꯃꯤꯗ ꯂꯨꯛ ꯄꯣꯁ ꯌꯦꯁ ꯄꯣꯁ ꯇꯧꯔꯣ ꯀꯩꯗꯩ ꯍꯩꯕ ꯆꯥꯒꯦ ꯍꯥꯏꯌꯦ ꯖꯣꯀꯔꯅ ꯅꯪ ꯆꯥꯒꯦ ꯍꯥꯏꯔꯛꯏꯔꯣ ꯆꯥꯔꯣꯏ ꯕꯕꯥ ꯖꯣꯀꯔꯗꯣ ꯃꯔꯩ ꯇꯤꯡꯊꯣꯛꯄꯗꯣ ꯃꯔꯩꯗꯣ ꯊꯠꯇꯣꯏꯅꯦꯀꯣ ꯅꯪ ꯀꯤꯕ꯭ꯔꯥ ꯀꯤꯌꯦ ꯗꯗꯥ ꯅꯪ ꯀꯤꯕ꯭ꯔꯥ ꯃꯃꯥ ꯆꯥꯊꯣꯛꯀꯦ ꯍꯥꯏꯔꯛꯏꯔꯥ ꯅꯪ ꯀꯩꯗꯧꯗꯣꯏꯅꯣ ꯃꯃꯥ ꯆꯥꯊꯣꯛꯀꯦ ꯍꯥꯏꯔꯛꯏꯔꯥ
ꯃꯌꯥꯝ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯥꯛꯏꯅꯦꯕꯀꯣ ꯉꯁꯥꯏ ꯑꯌꯨꯛꯇꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯅ ꯂꯥꯛꯑꯦ ꯑꯗꯨꯗꯨꯒꯤ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯁꯣꯝꯗ ꯑꯃꯨꯛ ꯒꯥꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯒ ꯑꯁꯣꯝꯗ ꯑꯃꯨꯛ ꯒꯥꯔꯤ ꯂꯥꯛꯑꯅꯤꯕꯀꯣ ꯑꯗꯨ ꯒꯥꯔꯤ ꯂꯥꯛꯑꯒ ꯑꯇꯣꯞꯄ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯂꯅꯤ ꯑꯉꯥꯡꯁꯤꯡꯅ ꯂꯣꯏ ꯀꯤꯕꯖꯥꯠꯅꯤꯀꯣ ꯁꯥꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦꯀꯣ ꯑꯉꯥꯡꯒ ꯆꯪꯕꯗꯅꯦ ꯀꯤꯕ ꯋꯥꯅꯤ ꯑꯉꯥꯡ ꯑꯝꯇ ꯌꯦꯡꯉ ꯃꯆꯥ ꯊꯤꯕꯁꯨ ꯌꯦꯡꯕ ꯌꯥꯗꯦꯕꯀꯣ
ꯂꯩꯔꯝꯃꯦꯕ ꯃꯌꯥꯝꯁꯤꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯁꯥꯕ ꯇ꯭ꯔꯦꯟ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯁꯦꯕꯀꯣ ꯆꯠꯇꯦꯕꯀꯣ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕꯗꯣ ꯃꯣꯏ ꯔꯪꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯈꯥꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯍꯥꯞꯀꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ